laukat topic asidi Unfathomable Mysterious of God. Ishworgi maramda aikoina khangba ngamdaba angakpasing. Aikoigi pungningna yauba ngamdaba angakpasing adugi maramda aikoina khajiktang tentangna Bible dagi nainaminasi. Aikoi Ishwara hana sangjasi. Sagamalam pithibi punamukbu sembiriba ipa Ishwar. Nahaki natikna gun asidi aikoina khangba loiba ngamde haibasigi maramda aikoina khitang nainagadauri. Masita nahana bor pinabiu aina ngangba kudimuk thawai asengmana chingbiu. Tariba isinausindasu bor pinabiu. Prabhu Jesu Christagi mingna kuramjari. Amen. Quid Romans 11:33 hana paminasi sidahe. Oh, the depth of the riches, both of the wisdom and knowledge of God. Ishworgi gyan, Ishworgi loksing animak ase kaya da marang kaikraba, kaya da lukraba. Haibadi ikoina masigi maramda yamna lumme masigi maramda ikoina thijanba khosan baibse ikoina ngamgadaba nati asuki mati Ishwardadi loksing adu gyan haibse mapa laitana changdamning ai laitana Ishworgi mafamda lay hai sida. Aduga how unsearchable are his judgment. Maki wansing asidi aikoina thidokpa ngamde and his ways past finding out. Mahaki lambising mahana tauriba mahana ngangtholiba mahana tauriba thabak khudimak mahaki lamcha sajat aduga mahaki achumba wayan khudimak ase mahana Ishwara malem prithibida tauriba khudimak ase aikoina kaidongda aikoigi punsina hingliba makai aikoina hujik lairiba prithibi asida lakadaba prithibi adudasu aikoina Ishworgi maramda mana tauriba khudimak ase aikoina thidoktuna khangba ngammaroiba maramdi Ishwordi lomba naide aikoidi lomba naibani aduna mahaki nungsiba lomba naide mahaki loksing lomba naide mahaki gyan lomba naide mangondadi punamakse lomba naide aduna aikoina lomba naidaba amadaina lomba naidaba ama phawbada mahaki matik magun mayamse aikoina nainaba matamda thidunasu aikoina loiba nairoi maram aduna aikoina arembada wakal aikoi arang karamna arang kubam phangani haibase aikoina hujik lairiba prithibhi sida karamna arang kubam phangani haibase Bible da mekshana takpi khramni hairiba takpi khraba asigi matungina aikoina phajana chatuna arang kubam phangngai honaba asina aikoigi ahanbai thone kari sunnatabada Ishwar kanara sembano mahaki mapa kanano haiba adomnomda chatuna aikoina arembada Saitangi namthak makhada aikoina changjanjaba haibase aikoigidama khwaitigi laibak thibani haibase aina mayamda aijaningi aduga Colossians 2:3 da swai Christada loksing amasung gyangi lan punamak se Prabhu Jesu Christada lotuna lay hai masida taying pambaki lansing aikoina bigyangi oiba gyansing punamak hauji physics chemistry biology haro hujik prithibida asukimati knowledge ase asukimati chawkhat kare robot kya seme aduga ikoina ana layeng da hiram kudingta chawkhale punamak asigi horaphamdi kanano Ishwar neba adubu aikoina huji aikoigi punsida kwaidigi maru oiba aikoina thigadaba gyan aikoina thigadaba loksingdi taibung panbigu oiba loksingje nateba Ishworgi oiba loksing haibati matau karamna aikoina Ishworgi afaba lamcha sajat wangang sangang gya loksing papi oiba aikoina karamna papi yaudana hingani karamna aikoina shakti phangani karamna aikoina thaujan phangani haibase masida aikoina puning wakhal thadaduna Bible na inaduna prathna tawduna aikoina thijangadabane aduna ikoina tamkhre Ishworgi pagan shakti loiba naide adugumba loiba naidaba amagi manai oiba ikoi se asukimati haningai litana thaujan phanglabani adugumba Ishwardagi pangal shakti khara piraaga aduna mahaki kya loksing phangba ngamgani mahaki lamcha sajase ikoina mapung phana phangba ngamgani Job 11 gi 7 da juhai sida hai
nahakna thiraga ishorbu phangba ngamgudra hai sida phangba haibse ishor kanano karino kamaina ishor kimno haibse ekhuna thiraga kaidongda phangba ngamoi haibne sida hai nangna ngamba ishor sibu mapung phanda thidopang ngamgudra haibne taibang miyoiba ikhoina kaidongda ishorgi maramda mapung phana khangbaje oithoi maramde ikhoigi maramda mapung phana samada sama khangba taradi aikhoi ishorga manar aneba kaidongda aikhoi ishorga manaba oithoi aduna ishorgi maramda ikhoina khangba ngamoi haibase aikhoina khangje adubu hoji ishor thajadaba malam prithibhi asina ishorse laite haina uningai gidama ishorse ishordagi aikhoina hena singi haina uningai gidama kyamarum honareba ado madu kunma ato aremba ngaktani sinausing aikhoidi ishorgi maramda aikhoina samamna duna lainingai darkar leite aikhoina hayeng sargada magi maramda hena tamkhani aikhoina hoji पापता ताक्रबा इखोगी इथौदांगदी आइखोना ईश्वरबु फजना माकी लमसा साजा खंगगा मतौ करम माकी निंथोलेबा संगनी माकी निंथोलेबा संगबदा करी करी गुण दरकार लै करी करी तौब दरकार लै हैबसे आइखोना थीगदबने मतौ करम पापे आइखोना ईश्वरदगी थौदान फंगनी हैबसे मसी थीबा सिना आइखोगी मरोइबे इथौदांग ओइखदबने है जॉब 37 की 23 है ishor ngamba ishor adugi maramda ikoina mapu kaidongda phangba ngamoi hai masina bible na tagli bidi karino ishor kanano kamaina sembano kamaina lakhibano haibase ikoina khangba ngamoi maramdi ishor haibse mathanda adum hingduna lairamaba adugumba pangal neba pangal shakti neba ishor se asugimati adum hingduna lairamba aikoi adubu mahakti asukki matik miningsi chawba asukki matik thauja naiba aduna pa mahakna sembi kiba ikhoise ikhoina paap tawraga ikhoina norokta chapado pamda baki dhamang asukki matik miningsi chawba ishorna mahakki amatangairaba masanu pa ado Yesu Krista do tayang phana tharaktuna ikhoigi damak sianbieba aduna ishorgi di masini asigumba ishorgi asukki matik phakraba ishorgi maguna se aikoi asida changjitse hai Ephesians 3 की आयत जो है सिदा हाइजे मसिदे unsearchable riches of Christ है को हाइदे ख्रिस्त की मरमदा आइखोइना थीबा ngamba phanglaroidaba ina khunba haibidi matik magun kyan pik thaleba aduna आइखोइना ईश्वरगी मरमदा थीगदा बसे करिनो महाकी lamchat ईश्वरना तौखिबा महाकी lamchat साजत महाकी pangal sakti थौजान मरांग काइने हिंगी हैबसे मसिने बेखोने थीगदबा अधुना तबिदा ईश्वर कदाइदगी लाखपनो पोर अमा लैरदि मथंदा लाई ईश्वर जो मथंदा लाखपा यारोय माके हरफम अमा लैगनी हाइना अखोइना कानादबदा अखोइना पुंसिसिदा थीरगसु अखोइना फंगलरोयदबा पोसक असिदा अखोइना थीगनो ईश्वर अमा लै हैबगी साखी असिदि अखोइना होजि होजि लैरिबा नंग अइना होलिबा सोर मसे कदाइदि लाखपनो मथंदा सोरोंबा लेखिबदा ऐसे चोर होंब लो लेपखिबा मतमदा ऐ सिरे सिख्रबा मी असे कनागुंबा उपाय विज्ञान असुके मतिक चौखलगसु सिख्रबा मी अमा सोपुंग अमा सोर होंदबा मी अमा से अमुक उपाय अमा तौरगा अखोइना हिंगनबा ngमोयबा मरमदी अखोइना खोइ हक्सांगदा करी करी पोसखिंग यावै कमान सेमबनो हाइबसे अखोइ लोइना खंगेबा खंगबा तारगसु अखोइदगी सोर है ईश्वरना लौथोखिबा मतमदा अखोइना करिसु थीबा ngमरोयबा सिनावजा अमसिने अदुना हमदांग चलो येंगो नुमित था थवामजा मसैं थिंगमद्रबा होजि अखोइना असुके मति अखोइना टेलीस्कोप हाइजो एस्ट्रोनॉमिकल टेलीस्कोप पुथवे मसीना पाबु मसिं थीबा ngमद्रे हेला शक्ति लेबा टेलीस्कोप पुथोरिंगे थवामजा मसिंजे हेक्ता यामगनेबा होजि चौराना 200 बिलियन गैलेक्सी लै है गैलेक्सी अमदा 200 बिलियन स्टार नचिंग लै है असुगी मतिक मसिंग थिंगमद्रबा थवाम साक्षिंग असे कदाइदगी लाखपनो मसी पुनम असे सेंबीबा ईश्वर अमा लै हैबसने सिनावसा आइना ngasi मरोइना पुनिंगबदी ईश्वरदा माकी लमसा साजत माक मंगोंदा थौजान मरांग काइना लै लोइबा नाइदे शक्ति जो मंगोंदा मरांग काइना लै अदुमाइ तौदना
papi asuki matik fatraba aikoina mangonda changjaraga mahana aikoigidamuk tauba ngamdaba karisu leite adugumba mahana aigidamuk kari tauba ngami papi aikoigidamuk prabhuna crossa sibikare mana sibibasina aikoigi punsida pangthokpa ngamlaroidaba thabak kayamarom masina pangthokpa ngami habse masomlomdo aina aikoi changchallaseba aduna asuki matik pangkanba ishoramba seba taubane adugi makhada aikoi hengsi saita mumaithiba piji aikoi maki ningtholebakta changdaba yade haiba misa ama oisi aina mayamda aina haijari aduna tabiriba mayamda ishona bopibo ishona pathana tause sagada laiba ipa ishor aikoina nahaki angamba pangal sakti gi maramda nahaki loksang gyan punamki maramda thidana so aikoina loiba nairoi ipa ishor adumupu nahakti asuki matik minungsi chawba thaujan asuki matik marang kaina leiba ishorni haiba khangjaba sigidam thagatane papi aikoibu nahaki thaujan nahaki lasigi mapana papi aikoibu puning hongduna nahaki ningtholebakta changba misa amom haibdo oihanbiyu haina Prabhu Jisu Kristagi mingda khurumjari. Amen.